Tauduna, Laikibana, Nobagi Suraka Hinjariba, Muising, Karipium, that Laramgani Hivesi, Lenga Asina, Kangi from Toi, Loinana, Handak Internet, Tingbagi Tong Asi, Michang Mikai Naibagi, Moonga, Tauribasi, Tawidanaba, Taragi, Shugi Maketi, Mari, they never sing the soup, appeal thoroughly. There, Aduga, victim or river, victimized or river, Ikogi, the Radana Tauri. Haibagi ni mayam na warung na report amalay siya masay ko na so kung na dyan slowly masiso itong mikay na iba mali ang tuna basin bapay sarka na nupato na tabog to ni ay bisa ismay na tamjage ay masanda pagi coach alman arkanimay na ka haibigan State Abadi Central Post Singi Matong Hukta Batong na Narang Yumlakta Tear Gas Cell Capsulak Pada Thamapal Naupuribi Maunaha Ama Remski ICU da ventilator haptuna siba sangba khangdana laiba asi kariba khudong thiba thoklabadi lenga ki mathakta akanba agitation changchilagani haina Naharol Yaipakol gi General Secretary Naurem William na Phongdorli Wapam Singasi Langthawal Kendra Clubs Coordinating Committee Langthawal Kendra Maira Paibi Coordinating Committee amadi lekai gi miyam punsil laga Kawan Naurem lekai da leiba committee hall da pangthok khiba paw from amada phongdok khibani mahakna makha taraduna hai agitators sing control taunanaba leiba state force amadi central force na protesters sing tanbagi mingda yumlakta tear gas mokpom live bullet kya kaptuna miyam da akiba pohanba achouba oba kya mayok naringai cherakta yumlakta tear gas cell kapsulak padagi Kawan Naurem lekai da leiba Naurem Dipak Chahi Kuntra Marigi Loinabi Uripo Huidrom lekai dagi Laisram Ningol Naurem Ongbi Sanjita Chahi Kuntra Hom doi Kobi Maunha Asi Security Force Singna Kapthrok ba Maikhu Duna Sor Pungatuna Hospital da Laikanaki Mahak Thamapal Naupurubini Mama Masa Hauzik Sibachang Hingba Anigi Langdai da Lairi Rim Hospital da ICU da ventilator Hapaga Huzik Lairi Survival gi chance yam nemi adu doctor singna kan hotnari haibo from thamlakhi karigumba khudong thiba thoklabadi club ki maikai miyam sing punsinduna amadi bamdam asida laiba club singa punsinduna lenga ki mathakta akanba agitation ama changchilagani haibo from thamlakli yen jaba matamda akoina jo hospital gi expert singa paw phawle jama tamda atukoi de magi survival siam ne me ha batare sina marum oi kanda masai security forces singi yamna mathong huktaba agitator sing control to bagi suppress to bagi mingda ahing nong yai da hip liba tum liba laikai da yumlakta live bullets tear gas mem Mayai lambi da cheliba passenger service toriba auto amadi Tata Magic khuding makna chatliba tha September gi tang kontra fawgi manongda masa masai gari gi tax amadi permit renew togodabni haina all Mayai lambi transporters association gi mai kai dagi khangalak paga loinana document sing su association da yohalakna ba hairi association gi president thadorok pachirol sinamakha taribadi hairiba matam asigi manongda document sing yohalak tabagari sing mathakta association na action logoni amadi hairi bagari sing adu diet lawroi hari hojik bomb thadaba lepi haina live thabada haikibadu cookie sing na lana live matek tu kakthatlaga makhoi gi honabi hygiene bi hapsin bi tawduna viral chalak padagi aigi punsi da kaiba haibud thokle haina sawbul sayang kothojam laikai da leibi adhikari mayum saritana phongdorli ngasi manipur press club ki thangjing hall da pangthokkiba pawmi mifam amada apam asi phongdokladuna saritana hai video viral oikiba adu aseng badi cookie singna leptana bom thadarakpa adu hojik ki di thadarakpa leitri haina miyam mipaidana ba live thakibani lana paw sandokli ba cookie ki Facebook account wider decode ki mathakta logi oiba thabak lokat nanaba police case register tawrgani amadi viral video aduda miyam da nungai taba thon khibagi damakta nungai taba phongdorli nga tangone su khanda ho gana thagat ugane ba thagat ugu dun nga sidai yam thina lalle
लालिब अदुसे मयांग मफुंदसु आई अमहनसु तौजररो तसेमकिदि था मोइना हुजि थादरक्ते हाबदुगि दबोतदि हाइजरुबनेबा अदुबु ममा ममा से चाप बहुत उजर ममा अबम भोकदि मता दुता सब मिसनेबा अदुबु आइना वाहायम सोइरुबदुना आइना सिदि म्यांग मालदा काइबा चोपसे नंगो खतबेबा CPM General Secretary Sitaram Yechury pneumonia manba layong na masangam laktabadagi August 8 da AIMS Delhi da admit tawkhibani adum oinamak critical oiba condition da lehrakhibani ngasi mahak laikhidre chahi humrani thoi sukraba Yechury gi loinabi shima sister amasung macha nupa amaga macha nupi amaga lehori maki macha nupa Asis Yechury di COVID-19 na nabadagi 2021 da laikhidre hokiba tha da laikhidraba Bengal Yahana ki Chief Minister Buddhadev Bhattacharya ki funeral service da yaubungam khide hospital da leiduna minute taruk sangba awaba phongdokpagi paujel ki video August 12 da thadoroki awaba phongdokpagi paujel da Yechury na haiki hakchang namaram oiduna ai memorial meeting da yaubungam khidre Comrade Buddhadev Bhattacharya ki mafam da ikai khumna uchari 2015 dagi mahak CPIM ge General Secretary Oirki Matungda 2018 dagi 2022 fawa amuk hanna pham asigidamak khanki sahi kontra hena mahak party gi Polit Bureau gi member oiki CPIM gi Student Wing Students Federation of India SFI da Yoroktuna Matungda CPIM gi masak naibulu singba ama oirki JNU Students Union President Oina Indira Gandhi bu Chancellor namduna oibadagi resign tahon khiba thodokdagi Yechury gi maming miyamna khangnarakibani Central Gaza da ngarang namudang Israel na air strike anirak chathaduna attack chathabada yamdrabada mi humpumari laikhidre laikhidrabasing gi manungda United Nations gi staff taruk amadi nupi angang 38 yauki air strike adu New Sirat refugee camp da direct am torokibani camp aduda lanjendrak liba mioi lising tarani thurom lei Palestine da leiba United Nations Relief and Works Agency na haikibda single accident da mi khwaidi yam siba oi UNRWA shelter gi manager siba da yaukre Israel nadi attack adu Hamas militant pu takthokna na ba chathakibani hairi Hamas faction ama oiriba Palestinian militants sing mafam aduda lei haibagi pau phangwadagi air strike adu chathakibani Hamas militants sing na Israel militants sing na school adu seasonai hairi sanabagi pau District Sports Association DSA kakingna sinduna association asige playground chathari bataranipan subat DSA trophy ge ngasi sana ki match ani gi ahan background da YWU kaksing na KPSC kaksing bu panjal Nepal soino da maithi ba pikre YWU gi panjal adu jersey number 6L Dinkuna match ki minute 33 amadi Kuntaret jersey number 19Y Dayanandana minute 38 jersey number 16K Langambana minute kun jersey number 13 KS Johnson minute Nifumari jersey number 10 I Priyo Kumar na minute humputaruk aduga jersey number 22 S Jupiter na minute humdra taruk amadi humudra ni panda chan kibani DSA trophy sige ngasi ani suba ground ge match tana KMSWC Kerak Muslim na SDO Palel bu Panjal Anis Chonna da maithi ba pikre KMSWC Kerak Muslim gi Panjal ani adu jersey number 10 Rajkhana match ki minute kulumdoi amadi jersey number 17 Belana minute nifu taruk ta chanki SDO Palel ki Panjal aduna jersey number 7 KS Devraj na match ki minute humanga chatpada chanki bani aroibada maroy pau amuhanna Sugunuda Nawai Maru ama hek kapsulak pada madugi paukom Central Force amadi State Force na handuna pidrabadi maduda tholak pa phabattagi daita Kaksing District ke SP na pugadabni haina sugunu mara paibi amana phondokre Internet thingbana mahiroi singi online da tawgada thabak thoram sing da awaba piribasi khudakta internet hangro piu haina KSI Santana haikre
कर्फ्यू मतम सांग थमजिनबना सु नोमलगा हिंजब कयादी कोकता खुद हापतुना खांगले हायना खाइदे मनीना फोंदोखरे लोइना CPIM गी जनरल सेक्रेटरी सीताराम येचुरी लेखिद्रे ngasigidamakta di paudam pijaba matang asida loisinjare mejang tabire ba khwai puno ko amuka hanna khurumjari